अहनबदा मरोइबा पाव लगेज हुमफुदा पुरक्पा यूंगांगसिंग देसामगे थौमिसिंग एयरपोर्ट तगी फगतपा ngamkhre अमदी वैथौ लेकाय तरुकता थकनबा इसिंग पीनबगिदमक अगस्त के तारीख 16 फाउबगी मनुंगदा थबक हौद्रबदी नेशनल हाईवे 102 लंबी थिंबगी खोंजंग चंगसिलगनी अमदी NSIDCL सु बॉयकॉट तौरगनी हाइरी मैं बखुरुमजरी नॉर्थ मीडिया टीवी ने संदोक्चबा नुमिदांगी मणिपुरी पाउ मिदेंग ताबिरिबा सिंगबु सुरबला मैरेंबमना तराम नोक्चरी हौजिक मियामदा पाउ मचा खाइना पिजरी लगेज हुमफुदा पुरक्पा यूंगांगसिंग देसामगी थौमिसिंग एयरपोर्ट तगी फगतपा ngamkhre डेमोक्रेटिक स्टूडेंट अलायंस ऑफ मणिपुर देसामगी थौमिसिंगना ngasi इम्फाल इंटरनेशनल एयरपोर्ट तगी फॉरेन लिकर यावबा लगेज हुमफु फगतपा ngamkhre फगतलबा पोलमसिंग अदु पुरक्लिबा मियोइसिंग लोइनना मणिपुर पुलिस देसामगी थौमिसिंग सिनखरे फॉरेन लिकर अदु मियोइ तराना लगेज हुमफुदा हापलगा दिल्ली दगी इम्फाल एयरपोर्ट तमना पुरक्किबनी हाइरे हिरमसिगा मतंगा देसामगी सेक्रेटरी फॉर एंटी ड्रग एब्यूज निंगथौ खोंगजम नोविन चंद्रना पौमिसिंगना फोंदोरक्किबदा इंडिगो की फ्लाइट अमदा यामलबा फॉरेन लिकर सिंग अदु पुरक्कदौरे हाइबा थाजबा याबा पाउंगे लिखुन अमा फंगबदगी देसामगी थौमिसिंगना इम्फाल थोंगलक्किबा इंडिगो की फ्लाइट अदुदा पुरक्किबा लगेज पुमनमक चेक तौखिबनी देसामगी थौमिसिंग लगेज सिंग अदु चेक तौबदा फॉरेन लिकर सिंग थन्ना हापा लगेज हुमफु अदु थेंगरक्किबनी हाइरी फॉरेन लिकर खरा पुथोरे पाउ फंगबदगी अखोय मफम सिदा लाक्चबनी हजु पुथोरमिसे अखोयगी मी अमना अखोय लगेज तारे निपान हेन पुथोरे अखोय मी तरा हेन थेंगनरे हारिबसे लगेज हुमफुगी मथक्ता अखोयना हजिक फारिबसे नतबा तोंगान मनुंग तारे निपान हमगा मियोय तारे निपान हमगा लैरि मकोइंदा यामदबदा लगेज मंगा त्रुक पाइना कान मनुंग लगेज 30 सि लैरि हाबे पाउ फंगे हारिबा सि पुथोक पुसिन तौबदा मरि लैनरिबा मसिगा सेनरिबा अदुगा मसिबु याहालिबसे हारिबा सिंगदुदा अखोय मरि लैनबा सिंगना खुदक्ता एक्शन लोकल निंगी अदुगा अखोयना सिंगनाबदा इंडिगो की स्टाफ खरा हाइतारेने मोइसे खरा यावी हाइबगी पाउ फंगे अदो मोइदसु हारिबा मरि लैनबा सिंगना खुदक्ता एक्शन लोकल निंबगी अखोय अपामदो देसाम माइकैदगी थमजगे अखोय पुलिस सिनरनी अदुगा मोइना इंक्वायरी तौरकांदा मसी मसा मसागिदी ओइरो असुक यामबा पोसे मसा मसागिनेना कुमबजे अखोय सेनबनेना लवे पुलिसना मदु इंक्वायरी तौरकान वैथौगी लेकाय तरुकता थकनबा इसिंग पीनबगिदमक अगस्त की तारीख 16 फाउबगी मनुंगदा थबक हौद्रबदी नेशनल हाईवे 102 लबी थिंबगी खोंजंग चंगसिलगनी अमदी NSIDCL सु बॉयकॉट तौरगनी हाइरी हौजिक वैथौ पाट लैरिबा वैथौ वाटर सप्लाई असिना थवाल डिस्ट्रिक्ट की मफम केर थकनबा इसिंग पीदुना लाक्ली अदुबु हाइरिबा वाटर सप्लाई असिगे अकोइबदा खुंदादुना लैरिबा वैथौ लेकाय तरुक असिदा ngasi फाउबा थकनबा इसिंग पीबीदना लाक्ली मरमदुना हाइरिबा हिरमसिगी मतंगदा थकनबा इसिंग अथुबदा फंगनबियु हाइदुना हौगिबा कुमजा लिसिंग अनिगा कुनमंगा की डिसेंबर की तारीख 9 दा मरी लेनबा ऑथोरिटी सिंगदा मेमोरेंडम पिसिनकी अदुबु मियाम की वाकत ताबिरक्तबदगी वाथौ वाटर सप्लाई थिंजिनकी अमदी नेशनल हाईवे 102 लंबी थिंबगी खोंजंगसु लाउथोखी ममैथंगदा मरी लेनबा डिपार्टमेंट सिंगना लिसिंग अनिगा कुंतरुक की जून फाउबगी मनुंगदा इसिंग फंगनगनी हाइना थाजब पीदुना MOU अमसु साइन तौंगदुना खोंजंग लोइसिंगा यासिनबा पुरक्तुना खोंजंग हंदोखी अदुबु लाइबक थीबदी जून था लाइरदना जुलाई थासु लोइख्रे हौजिक अगस्त यौरबा फाउबदा पाइप फुमदुना थबक हौबगी ममी उद्री मरमदुना MOU असिदा साइन तौगुना लेबाक मियाम थाजब पीकिबा NSIDCL अमदी स्टेट गवर्नमेंट लाक्लिबा अगस्त की तारीख 16 फाउबगी मनुंगदा थबक हौद्रबदी थंगनबा निमित अगस्त की तारीख 13 दा मियाम गबा मिफम अमा पांगथोकना नेशनल हाईवे 102 लंबी थिगबगी खोंजंग अमदी हिरमसिगी मतंगदा यामना मरु ओइदबा NSIDCL ना NOC लाइसेंस पीबगी महुत इसिंग पाइप फुमबदा अथिंग पीदुना प्रजा मियाम की मयोक्ता लैबगी NSIDCL बु थौबाल डिस्ट्रिक्ट बॉयकॉट तौबा हाइना मियाम खनदुना खोंजंग लाउथोकलगनी हाइरी मणिपुर की ओइदिबा चरांगना फिबम असिदा
NRC update tawraba matung census tawnaba hayang phawbagi manungda lenga ki firep khangandrabadi CSO singi apunba mifam famduna miyamna changsin gadaba khongjang hayang lauthoklagani haina campaign for just and fair delimitation JFD na section warol thamlali wafam asi JFD na thobal kaithel phambi mathak makha apunba amadi mete community joint coordinating committee 18 club ka khuchamaduna thobal kaithel census tawdungi NRC hana update tawgadabni haibigi matangda pangthokiba miyamgi oiba khana nainaba amda phongdokibani jitrenda dingombam na makha taraduna state da Huran Lona the sanction duna lesson craba mito mianta sing takthok na ba NRC update tawra matung census tawgan haidiba haibagi chap chaba phirep ama manipur lengak na lawraba matung August 6 fawbagi matung da miyam da laukthok na ba JFD yauna sem ki ba task force na matam thakibani ngasi fawbadi lengak ki mai kaidagi chap chaba phirep khangalak palaitri karigum hayang fawbagi manung da lengak ki mai kaidagi pakum pirak taba tarabadi Miyam ga changsin minagadaba khongjang laukthoknaba sem saba loire loinana JFD task force na changsilakpa khongjang singda lamdam ase leiriba miyam asu sagot piu jitendra makha taraduna hai manipur thokliba lan asi kuki amadi mete ni gi maraka thokpa lan nate thokliba lan asi manipur thokaya pamba amadi manipur kanba pamba mioi singi maraka thokpa lani kuki khudimak lan pamde mapalam dagi narol da changna kiba chen kuki narco terrorist singna lamdam ase gi gelhomi singda landarakpani mitop singna narol da lamdam ase da changlaktuna singi mafam kaya da kunda laita don laisilaba matung chigmai kaya kokthokuna poppy plantation toro matung madudagi phanglakpa senfa maduna afaba makal gi khuchu khalai lesin duna micham miyamda landa dona makoi gi oba separate administration ama sem na ba honarakliba si lenga asina karisu tawbungam dana leiri aikoi gi leibak tungi mirol gi kanna ba hona bada state asida tha si gi tarik tara trete gi hogani haina Thaurang liba mikok thibagi thabak asi mangoinana lamdam asidagi mito mirancha hana khandoklaba matung Mikok TBU haizabada lenga asina yabijiba karigino karigumba miyamna pamliba mitop khandoklaba matung census ki thabak chathagadabani haiduna taliba demand asigi ona tainabada lenga ngami matagum census ki thabak paikhalakpa tarabadi makhal makha ke khongjang changsingani hairi NRC sanagdabani haibigi wakolon amada manipur miyamda piba awareness mayam singu piba iroina okibani min khremi mamangda manipur miyamda nobira maware pi matungina laiba tangtur phawgi manungda manipur lengakna manipur sida census pangthok tinigi mamangda NRC tawgadabani haibigi ware patrana logadabani haibigi miyam khumna laukthokadami haiba leikre aduna mazugi losilakpagi aikogi algorithm losilakpagi tarja nasina lukka aikogi punga hargana punti manung tengare masigi iroina thobal ti ma maina paibi mayam singa loina na laiba tangtur phawgi manungda manipur lengakna aikogi miko ti binamada census tawgadami haiba aki wafum siga akoi phongdokchabani amsung karigumba masigi akogi phawgi manungda karigumba lengaak sina NRC gi maramda adoga NRC tawgani haiba lakta taragadi manipur miyamda lawki wareptu thobalgi ima singu club singa lona laiba mathangi numitang taritagidi akan momongda khong changsalgini haibadu ngai mayam masigi Lamdam asidagi mito khandokla matung set asida census tawgani haiba lenga ki chapchaba phirep ama hayeng phawbagi manungda miyamda kangan gadabni haiduna thakiba matam phawbagi manungda lenga ki pakum phangdrabadi lenga na ngamle census tawbiro miyam na ngamle census tawba thingba khongjang sing lautok lagani haina campaign for just and fair delimitation gi maikeri section borol thamlakli thawbal kaithel phambi mathak makha punba mete community joint coordinating committee 18 club ama JFD ka punna khuchamna tuna senduna thawbal kaithel pangthokiba census tawdungi NRC hana update tawgadabni haibigi matangda pangthok Miyam Kanani Nabigi Mifam Adoga Mari Lena JFD Finance Secretary Sunil Karamna Fongdo Kibini Mahakna Makata Dun Hai Lamda Masitigi Mitko Kandok Lava Matung Census Kitaba Pakat Bi Haiduna Miyama Taliba Diman Sigi Mayokta Lenga Nangami Matagum Census Torok Labadi Hing na Hing Taba Kidana Miyam na census tawba thingani madura thorak pa fatagi tekcha puma lenga na pugadabani loinana miyam gi yaipana bakhan bangamdraba lenga asiki mathakta miyam na parama tambi mathau tare yelhomi phurup kanna ba hotna bada aikoina lawfam thokpa thaudang sing lawmina na ba hotna bada lamda masida khundaminari ba mipum khudimakna thaudang lawfam thoi mitop khandok kuna tungi mirol kanna ba hotna minase haibada lenga asina pamdaba ama kumtumina leisiliba si yaningde mitop khandok na bagi ama tangai ba pambai de NRC hana update tawgadabani masida lenga ngami haiduna census sana tarakpa tarabadi miyam horakpa ihau singa thorakpa khudingmak lenga asina pugadabni haikina kalamaromda mifam aduga mari leinana JFD convener jitene ngombamna fongdokibada iset asida horan lona da changkhinduna leisen khraba mitop miyancha sing takthokna ba NRC update tawro matung census tawkani haibigi chapchaba phirep ama manipur lenga na lawro matung August 3 fawbagi manungda miyamda lauthokna ba thakiba matam fawbagi manungda
Nga ki market ki pakum pirak taba tarabadi makha taba khongjang changsin ba haina miyam na lauthok lagani loina na JFD task force changkili pa khongjang singda lamda masira leidiba miyam na so asiguma mateng pangbiu angam ba mateng pangbiu manipur da thokli ba lana si kuki me demite ani gi maraka thok pa lana te thokli ba lana sida manipur thogaya pamba ma di manipur kan ba pamba mioi singi marakta thok pa lani kuki kudima clan pam de mapalam dagi narola changchilak pa chen kuki narco terrorist singda lamda masigi elhumi singda landarak pani mitop singa narol da lamda masira changdak kuna chingi mafam kaya da khunda laita dun leisilaba matung chingmai kaya kokthokuna poppy plantation tawra matung madudagi phanglakpa senpha maduna apha makali kuchu khulai laisin duna micham miyam da landa duna makhoi gi separate administration ama semna bu honara kliba sida lega asina karishu tawbangam dana leidi akhoi gi leibak tungi mirol kannaba hona bada state asida tha asigi tara trade fawba tara trade tagi hawgani hana thorang liba mikok tv gi thaba asigi mangoi dana lamda masigi mitop miyancha hana khandok laba matungda mikok tv yo haizab dalenga asne ya juba karigino karigumba miyamna pamliba mitop khandok laba matung census ki thabak chatha gadabani haidon taliba demana sigi ona taina bada lenga ngami matagum census ki thabak pakhalakpa tarabadi makal makha ke khongjang changsin gani haiki DCB council senga hayo konde mokoi moni agenda agency on ko anu korse hoji ekoi thami mo kusna hoji uje laibo tam tara na tare se august ki tam tara ka tare se da ni ko ki de bani haidra mokoi no border mo thoke ba kana na india government na adu ni ko ki mase ni ko ki mo matamda ekoi ki gelu haidna ekoi laibo ki ya ni na ko de law ke ko ka mo ne ba law te ko ka ko se india government ki ko border ni ko ki de ni haidi ki mai ko ni ngang se karikino da ko india ki indian ko bra ha ko ni nate India ki kamuna citizen kaloge ko ni ko ki mo to da ko si dia adu mi ko ki ni mo manga ko ni to ha ba na ko ni mo sa ha yu mo ya ko ko sa ba ko ga na he do adu mi ko mi ya sa ma ne ko khando pi ha yu ni ina si se update ko ni ha yu ko mo ko ta ha ni lai mo ma tin ki tam ta le te ni ha yu ko ba na ina han mo ma to ki ki ni se do na to ma a ko mo ki ki se mo to ra na le na su ko kan le he ha yu wa ko no ki ni adu ni no ki do ha yi ta ko se ro yu ko adu ni pa mo ta ki ko ko na ba adu phang le na le ni le na se ma ki ko ko to mi chi mo ka de na ko na ma ta da e koi mi ka thok na ba e koi function ma san san bari kai ba da bu le ye ya se ni aduna hayeng si ka do ba he tarafta badamda ekoi la ko se apa ekoi ki function ma ba ko gani aduna hosi poki pudom sida kare na na ekoi la registrar general of india da me ki tam ko da koi ya mal jina delhi de sadala memorial bishale adu ki pokko di july ki tam ko tha ma ko pi e ba ai census ko do adu ko department sina kare na ai kada Moni sumna ko di analysis se khana le ko ho ma sanda view hai ba do hosi pogi hore di asam khak na da analysis to ko le te ada makha ta su analysis to di adu ba akhat na ba provision ma hosi pogi ho do ti ni si da da ka mo pur alo ki pogi pur ko ki interest ye na da na si le nga asam ra pa central post at level le adu na ba ba nasi nagana nasi maidina eko adu buka uki teroris ngo laman kumna ko madam tersembunyi nage ada hausuki labor yellow ni waliba naga musumati bersama naga dari segala atau puru naga si atau puru hadis ada nanti Malem gi mafam sin mathungna pangthokna bagum Thawal district tasbu district health society Thawal na sinduna chayola majupna sathaga daba world breastfeeding week 2026 ngasidagi DC Thawal Robita Yumnam IAS na hudokre breastfeeding for a sustainable start in life strengthen what works haiba hiramda CMO complex Thawal laiba national health mission conference hall da pangthokpa world breastfeeding week hudokpagi tharamda district health society Thawal gi chairperson su oidibi DC Thawal Robita Yumnam na athobe mitunglen chief medical officer Thawal Dr.
Krishna Chandra Luangna Thoramapu District Hospital Thawal gi Medical Superintendent Dr. K.S. Robindra Singh AC2DC Thawal T Sangita Devi amadi ICDSL Thawal gi District Program Officer na akan Mithunglen Chingwena Sarukya Ki Athoy Mithunglen gi Warol Pirituna DC Thawal Rubita Yumnam na hai breastfeeding tawbana angang amadi mama da kari kana bapi habadu ngasidi akhang hai sing thizin bedagi mayek sing na khangba ngamle mari leina ba thongmi sing amadi asa sing amazing Anganwadi workers sing nasu district asida lairiba mama oibi sing da breastfeeding gi kana basing khanghanduna district asiga angang sing bu masa mo fana laihana nam hona minasi haiki encourage to was young and hingle of haida koi nupi sing di young sukani like for example after koi working matunda koi jeum tan hair ni figure ta ba ai da di ta ki da no ge ni da khare but people actually lose weight matam khar ke no to weight pregnancy de gain to weight mein hum do breastfeeding to lose weight to koi isa khobaran de he aduna मैं आपसे कोई समझो लगा कोई मास अवेयरनेस हो ना कोई यूम द तकना कोई नेशनल हेल्थ मिशन की वो हो कोई की ICDS की वो हो और कोई की ICE कैंपेन ना कोई की हेल्थ मिशन ना तो उसे वो हो कोई सी की वर्ल्ड ब्रेस्ट फीडिंग वीक से पता ना प्रमोट तो होगा सही कुछ की अवेयरनेस से ही करता ना बेसिक सी की Lakadar bersama kuntha mangarak suwa Petrois de Gamari Lenana Infal amasung Thawal da blood donation campaign pangthokani hairi Association of Voluntary Blood Donor Manipur Thawal District Branch ki maike digi thadorok pa tirolabada sahi guding gi pangthok pagum kumsi sahi gi oina su sama kuntha manga suwa Petrois de da association asina coordinator oidana ahumlak suba oina polo ground VIP gallery da nomagi oiba voluntary blood donation camp ama district administration Infal West ki meeting makada Manipur Police Headquarter MPHQ Manipuri Infal Dana Manjuri University Infal National Youth Project Manipur State Council Infal National Youth Awardee Welfare Association Manipur Infal Smart Security Services Infal Volunteer Donor Group Infal amasung Voluntary Donor Group Infal amasung Department of Transfusion Medicine Dreams Lampelpat Infal gapuna kucham naduna amasung anis blood donation campus and district police headquarter Thawal Khangabok District Health Society Thawal Maira Yuba Varat Kendra Thawal Lions Club Thawal Greater Centurion Smart Security Service Manipur Village Level Federation Khangabok Part 1 2 amasung 3 loinana Blood Center District Hospital Thawal Khangabok kucham naduna Blood Center asidasu District Administration Thawal gimiding makada pangthok lagani hari hariba blood donation camp Animak asi August ki tarik tara humdoi ki ayuk pung tara dagi pung barofa wa tungan tungana fa masida pangthokani hairi camp ani asi AIDS Control Society State Blood Transfusion Council Manipur Infal na saugatpa blood donation camp sing asi gi thim di one drop of humanity give blood save life haiba thim asida leva ki damak thawai ka tokraba amasung athobu sing na lawramba thodang kya bu ikai kumna bu utuna makoina pamlamba panthung yauna ba ikoi pumna makna khona minaduna mapanga leba manipura mo oina ba khona duna haiba blood donation camp asida miyamna su saruk yabiduna mamal nai draba miyo begi punsi kannaba khuding makna thodang lomine si haina association asina apil tarakle Jawahar Navodaya Vidyalaya Chandel ki Foundation di gi tongan ba tharong kaya galwina na pangthokre thoromaduda Chandel laiba 𝐋𝐢𝐯𝐞 Christian Academy Model Residential School amadi Maha Union Government Higher Secondary School da School na chingbagi headmaster amadi principal sing sarukya ki loinana NSUC ki president ZEO Chandel amadi khunthangna sing ki chief sing sarukya ki thoromaduda sarukya ki ba Dr. Amarsan Sankhel principal JNB Chandel na hai ki bada institution asi education amadi sports ta mangjin thaba ngamna ba laikidraba India gi hanigi prime minister Rajiv Gandhi na kumdali sing matamapan marfuni pan da lingkat ki bani chahi kuntrani pan ase institution asi na apaba scholar sing amadi sports person kya puthopongam gre haina phongdoki The spirit of togetherness truly makes this JNB Chandel unique and reflects the very ideals of Navodaya. There is unity in diversity, national integration and peaceful coexistence. So on this day, let us once again renew our commitment to the Navodaya ideals and together let us build brighter future and for the students.
Murang AC ki XMLA Prithviraj Mairembam amadi Department of Social Welfare Government of Manipur kapuna kutsamna tuna senduna Murang AC ki manungga leiba Fuwala Gram Panchayat Tronglaubi Tirakhungsangbi Gram Panchayat amadi Murang Municipal Council leiba Ward number 12 ki ahaloreba sahi humpugi mathakka leiba mioi chani ka kuntrani toida Manipur All Age Pencil MOAP gi card siken thokpagi thoram ama XMLA gi mayumna pangthokre thoram aduda XMLA Prithviraj Mairembam XMLA gi loina bi Helena Guru mayum BJP Bisnupur District Committee gi BP Khundrakpa Mamata amadi Murang Municipal Council gi Ward Taranithoi gi Councillor amadi ex Councillor singna athoiba mithungen oina saruk yaki tharamado kamari lenana XMLA Prithviraj Mairembam phongdo ki bada yenthokliba pencil card sing asi hapta amagi manungda isa isa gi account da tha taruk ki paisa sanglak lagani lakliba government ki lakliba scheme sing asida politics oiba machu sangjinba si tawdabana phai social welfare ki makada ima nongthang leima yai fatengpang scheme asi ki matangda Moirang AC gi tonga tonga da phom kya da kanagma politician amagi worker singna paisa lawi haina praman ga konana lakwadagi madugi matangda press conference ama miyam gi interest tawkiba press conference adu ki matangda sitting MLA gi advisor oidiba miyoy mana nganglakkiba wafam adu mahak su tare tawbatabu public ki life ta leiruba miyoyna Lupa chama chani natraga chanipan laurabasu madu huran bani Bharat Sarkarna wazaraba praja miyamgi awaba khrada oirabasu koknaba pirakliba senpham adu karigidamakta paisa khaidibano haibigidamak concern ama leirakpadagi press conference asu tawkibani press conference adu da MLA na mahaki advisor na paisa khom heba wafam haikibal leite miyoi bahaibasi soidaba ngamba kana leite khanduna asoibadu tawhaningdabana yamna constructive oiba mawongda soidaba du semdokuna paisa loramba leiragasu handokpiko haibna chingba lebak macha taba wahi hairam lagadi hena fajagadabani madugi mahuta fajadaba wahi uta sijinnabaga loina complaint ama social welfare tharakliba du khud tharakani haibna chingba hairakpasi lebak macha taba watli Moirang Kendra si itihas ka sagon raklaba politics ki lamda politics conscious leiraba miyamna tamnafam oiraba lamdam amani democracy chatpa lamdam asida debate tawnaba dialogue tawnaba amadi discussion tawnabagi room lei yaningdaba leibadu opposition na yaningde haibasi haifam thokpani natrabadi assembly su parliament su phambagi mathau leite election gi matamda magi vote khomna ba haibadudi mahausani madubu kona lakchasanu haiki sida kari gi dabak da rupa chani chum khaibi no haibagi concern ba leira koina pressure tawgi ba adu ko wai nasi thamdani base ko expect observabadi akoina haibasi MLA na na thagi ma ge advisor na paisa khomi hai ba hai je ki dia masi ato MLA ju thom de ai Prithviraj ki worker na to masu de ai ba adu ko ai na puthok chari ba soi ba di miyo ba ai soi de base kana su lai te loi na soi ge ni nanje ni ba soi ge ni ni kune ma mana de ai ni kusa mana se su wa ma de ba machet ba su wa ka mana de ni bi na du kha da ai na su ma ya ma lai ni kana du ko ka su ba tawra me ha de koi na madu tawhanik tak ki damak press conference ko duda constructive oiba democracy hai se koi ganatantra hai se asoba aram ba debate ta lo se tam magana bana adu su makana le ram ta ra kadi kana to bodal ko ganu dawram ba le ga su bani consciousness dai ba shri koireng ni lam ni thokra ban lam masida asigi level da kari ko khara democratically ai koi na press conference ko bada खुद थारकनी का है ना वार्निंग तो कोई चलता है आई थिंक इट इज लिटिल अनकॉल्ड फॉर आई नो मजाक हुआ आई तारा रखा निफा का बड़ी यहाँ पे बात हो रही है हमें चलिए बस आई खुद इन्हें डेमोक्रेसी गणतंत्र दी देयर इज रूम फॉर डिबेट डायलॉग एंड डाइसेक्ट याद रखो कि ऑपोजिशन में मधु याद है जैसे हाई हम ठोक पड़ा न तो ने कोई ऐसे किसी हम भाई मधु नहीं रहे पार्लियामेंट से हम मधु नहीं रहे ruling tu na bill laba uthora pada charcha kartu nya uthor to bill se thai phate myam je pum dani mari manga nomit mari manga nai na me tum ka te baru thela ka pass kora ka bill do ek kala ka do inga adu ko na sing story na hai sida adu yam na saw ki mahutta adu ga to jani chok la bo sisu sidi kwa hi cha ka na bo ni hai na su masa na so ek to so ma le na su ta ja ba to wa hai ja ka
Bisnupur district ki manung chanba tabul mamang lekai dilaiba radha damodar mandir gi awang thangbada leiriba mandir asigi lam oina sijanariba mafam asi tabul administrative committee na thama gi manungda thadokadabni haina aiba cherol pirakpa amadi mandir gi mamangda chatpa lambi sauthoklibani haiduna contractor amana mandir gi fencing namkhairaga lewak thonjelamba tawbigenu mandir asi lining lambi da kathokchaba amadi lebak muyam gi oibana makha tawbigenu haina mandir asigi IC president Brindavan Chandradas na phongdorakli radha Damodar Mandir Tabulda ngasi pangmisingga unaba amada wafam asi mahakna phongdokhibani mahakna makha takibada Maharaj Damodorna hinglingai tourism and rural development project semgatuna mandir asi lisingani ga 13 dagi miyam gi damak lerakti aduga saugatpiba vakta kaya sulairi ahal oirabasing lining lambida kathoklaba bakta sing mayam gi wakhal santi fangnaba pothapam oiriba mandir asigi fencing karigumba amata khanghanbiramdana lebak thonjelamba lam thado u haina haidiba khongpham handokpiu amadi mari leinaba authority na sumiteng changbiu Tabul Gram Panchayat na Thengkhang ahumlakta mandir na koliba mafam sing asi mandir semgatpada yare haina su no objection certificate pirakhiba su leiribani aduga mandir haibasi miyam gini khalaga mandir asi semgat chagatpada sarukya bi haiki paugi Radha Damodar Mandir Tabul gi bakta kaya su sarukya ki paugi mi famatuda अखोई जत्रा हुल्लगा मदी फाउंडेशन तौरम अदुई मतुंग हुजिक सिंगल सागले से मयामना नुसीबिदि तौरक ngakeni adu अखोई सिदे सुमाय सुम डिस्टर्ब तौरगदि अखोइना मसी चाखत पलक हाजे महाराज की ममांग अते अते अतोपा ममांग अखोई यामना इकाई अदुगा तौगुनगी प्रजासिंगना अखोई सौगतप मयामसु लई अदु सौगतपि सि पुन सौगतमिननबा खंगहनजरी मसीदा नतना अखोई सिदैदा मथंगदा सिगुम्बा अदगी लम थादोना हायरकपा lamje thadona haire yegu thame mung lam thadona onjelaga koi haire awang thangba thamban thai bu jaga se lai gi season ri bu jaga thadona haire masi ju koi ngammoi che je ju hanjan bina ba koi khanghalli adu masi yaraga di mayamna koi sogan minagna hona minaba koi na pan koi jatra hullaga mandi foundation tawram adu Chief Minister na Commonwealth Games ki silver medalist Zadumani Singha ngasi unakre Chief Minister Secretary ta unaki baduda Zadumani na state amadi nation asigi mai purak ngamkibada thagat pafong dokre loina na Chief Minister na lakaduriba Asian Games 2026 ta gold medal ama purak ngamgani haiba thajabale heba wafam thamki hauji aroi bada Aroi bada maroi ba pamu khana pizari Lage sumfu da purakwa Yungang Singh desam githumi sina airport tagi fagat pangamkre amadi waithau lekai tarukta thaknaba ising pinabagi dama August ki tarik 13 fawbagi manungda thabak hogdrabadi National Highway 102 lambi thingbi khongjang changsilagani amadi NSIDCL su boycott tawragani hairi ngasi ko na notice window TV na sandok chaba namidangi manipuri pau matang ngasi loijare mideng tabiri pa punong pamukahna khurumjari